ꯆꯅꯤꯄꯥꯟ ꯗꯁꯃꯤꯛ ꯃꯉꯥ ꯁꯤꯅꯣꯒꯤ ꯊꯕꯛꯁꯤꯡ ꯀꯛꯊꯠꯈ꯭ꯔꯦ꯫ ꯄꯣꯅꯤ ꯇꯤꯚꯤꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯅꯤꯐꯔ ꯁꯔꯕꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯙꯅꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯇ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯥꯔꯠꯑꯞ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯁꯦꯟꯇꯔ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ngasi launch taukiba aduda Manipur ki Education Minister Sri T.S. Basanta Singh, Additional Chief Secretary Planning Government of Manipur Sri V. Lamlun Mang, IAS, Dhanamanjuri University ki Vice Chancellor Professor N. Ras Mohan Singh Amadi, Higher and Technical Education ki Commissioner Sri M. Joy Singh, IAS su saruk yaki. Startup scheme asigi maru oiba pandamdi haugalakliba nahasingi ichang thokpa amadi hai singlaba wakhalon sing adubu punsinduna mapung faba amadi Manipur gi chawkhat thorang ama purakpa ngamnabani hairi. Mahakna makha taraduna Manipur asi industries amadi entrepreneurs sing puthokpada North East state singi manungda high ranking state amani haiki. ngasi Congress Bhavan da pangthokpa paumi singa unaba amada MPCC ki President K Mega Chandrana hakibada 2020-21 gi chahi asi development nil oiba chahi ama oire haba dakle maramdi hariba chahi asida pakhat kadaba PWD ki work sing kakthaki MPCC ki President K Mega Chandrana phongdokhibada ing lising ani kunma thoi gi financial year gi PWD ki makhada pakhat kiba kendra humphu gi punna thabak lising ama chani Yankai manga asi ruling party ki MLA Minister Singh Amadi, opposition ki MLA Minister Singh ki Kendra Singh da works program ki manung chana paikhatna bahaiduna recommendation tawduna administrative department PWD na approve tawraga thabak paikhatpa haukrabani thabak sing asi plan and non plan haiba plan head ani ki manung chana paikhatli amadi thabak sing asigi damakta punna lupa crore lising humpu taruk chanipan humpu nipan dasmik manga sino kai thokrabani Thabak sing asi haukraba matung pulap kaktat pasina Manipur gi development ta sokhan badan natana thabak sing adubu contractor lauruba contractor sing masagi paisa lupa lakh ni furom putoktuna thabak suba haururaba contractor sing da awaba pibani haina phongdokhi mahakna makha taraduna praja miyam gi lambi thong semna ba haiduna paikhatliba thabak sing kakpa asina opposition da lairiba MLA sing da su commitment ngakpa ngamdaba tahanle amadi praja da su chawna minamle haina mahakna phongdokhi Bot mamangda commitment mayam ama piraga bot loiraba matungda thabak sing adu kaktatpagi wahan thok karino hainasu K Mega Chandrana hangki mahakna haibada development project ki makhada PWD na lising ani kunma thogi onya thabak amata lakwat khitrabanina kaithokhiba budget mayam adu kadaida chatkre masigi matangda investigation ama tawduna white paper puthokna badabi tawki press meet aduda MPCC working presidents Victor Kaishing amadi Manga Baifai su saruk yaki Development program adagi state amagi major department amane major department se generally bausa degi assembly da budget ku thoku matamda paisa chawna chawu kai asi press ni media sinau su hen ngani asauba department sina aikhoi gi Manipur gi oiba pot sidi lambi amadi thong si support gi backbone ni haina gi lambi thong fataba aikhoi gi maroi ne hillo sing yan leiba adagi sing da su asang do lambi leiba honorable chief minister na su ngara handa 100 days gi program paithapada topographically aikhoi gi lambi thong paithapagi paisa sanction tawbusi atu tawra tawbi highly ne lambi se difficulty lei hebse masa adu mayam da convince tawbi dunia aduna janapti gi kain jaga ma da paithapu matamda highly ni dunia singi ya asumba mayam paithali ba poli ba mayam singse masi aikhoi sahi amagi major department PWD ni na budget se assembly da chawna PWD development tawna ba kai kana te yete marandi lambi thong sebat ba highway stage da ID assembly da le bo opposition ursu hazana bu tawbi da ba hazana paithali da bo already MLA honorable MLA singa house da kana yete aduna assembly da budget da pass out gise masi munna angkal padra singa adegi expert singa assembly ki akhang lahi official sing adegi leiba government ki akhang lahi official mayam sing sinasu IS mayam amle leiba mayam sinasu ngiro mane assembly da major department PWD ki budget ama pass out masi development paithat ki sahi bagi road and bridges ki development program se paithat bagi program se yaubam se
compulsory yaudi pass out in the yaw. Adulati 2020-21 ki Manipur ki Lemzaningai Koyaba, the August House Desida, pass out Kiba program sing. Budget, Bashama, major work, PWD department, Itamata, Lambi, Tong, Sugar, Toki was said, who love Laura Malem gi mama oibisang gi numit apunba korirol gi malem gi lupna sinduna Manipur Press tapta pangtokre. Ngasigi thoram aduda UNLF ki hana gi chairman Sana Yaima, Yaibirel Trust ki secretary Sarat Khaidem, Nupi Samas ki president T.S. Ramani, Laikol gi president K.S.S. Subadani Amadi, Naharol Sahitya Premi Samiti ki president L. Upendro Sarmana Saruk Yakhi. Hiram asigamari lenyana R.K. Sana Yaima Elias Megena Hakibada, Mama haibasida gun kaya jeli, macha ama buyok na bahonarapa matamda tengnerapa pal kaya nam khaibang ambagi saktisu makoy delay. Mama haibasida laidabi mama amadi ina kunbi mama haina ani thokna yeng badi yai adubu macha gi nungsiba adudi mama gi mafamda khena balaite haina phongdoki. Malay the Lord you something aduh magi itu proses ada nubi panggil mati pulau kena pulau pengamba yang lewat itu nubi bukan kena Manipur ini tinggal maka nubi sih saya malu lagi Jogja, Mama, Ima le menshi. Aduna, lepak lagi tahu kan terus ya rendah. Aduga, lona zashin kan lopa. Aduga menshi ni hasil kan lepas. Madui wahumado nasi sima Manipuri. Malu yang ada pasti kan itu desa. Nasi mama sentul desa. Ngarang nahan pau che kharada Khwairaman Bazar gi Ima Kaichal number 3 gi mathakta sagatliba dukan jahum khara henba asigi mioi kharana paisa khonggatle haiba thengna badagi IMC gi caretaker Mayor L Location paumi singa unabada mahakna haki pau asi mahakna thengna bada lupa lakh tara khonggatna ba hotnare haiba thengna khibani hairi Masi kanagumba amata tobikanu amadi hauzik faubada Imphal Municipal Corporation gi maikai allotment gi notice talk balaite loinana hairiba thabak asida generamba api basu amadi lauriba mioisu awaba nangani haina mahakna makhataki Motorcycle Club Motor Corps na sinduna Manipur Press Club ta paumi singa unabagi thoram ama pangthokre Paumi singa unaba aduda Motor Corps ki advisor Heaven Singmaibam na haikibada Australia da based toba Movember Foundation haba trust amagi makhada prostate cancer suicide prevention and mental health ki awareness Manipur da lising ani tara taruk taki hauduna laki prostate cancer asi nupada naba anabani haidiba anaba asi Movember Foundation na research toba matamda funding laitaba maramna funding pinena ba pangthokpani haina phongdokhi Mahakna makata na hakibda handak jahigi oinasu megi kunitoida right ama classic grande dagi lamthaduna Sendragi resort forward chatkani chatkadoriba right asida mayamna saruk yabiyu amadi angamba mateng su pangbiyu haki satkadoriba khongchat asi charity ni maduda miyam gi tiangbang adu amuk Movember trust mateng pangani haina mahakna phongdokhi Moisina prostate cancer amadi suicide prevention amadi main yo mi ki pam ki oiba mental health ki matang de awareness pi bagi right ama how ki ne 2003 la adu do apai ki Manipur da so ina apai ki file se da 2016 da ki horaga 16 tawre 17 18 19 tawre sida 2020 ne 21 sida pandemic ne maram horaga apai sin bang ngam ja do anda ki sei sida apai sin ge na apai la 22nd of May 2020 da sin na jari sida mayam su lak piyo lakoma tam sida ina sida hajari mana me da sile mamang dia bo misingna me da sile kai ha ko sina mare kai ha ma tam da sije hana September da sila me September ki every last Sunday sida world ba bena to pandemic da yu da ki me da wor khale da sigi details masam kan ni hajage
ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗꯒꯤ ꯍꯧꯖꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯆꯠꯄꯁꯦ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯁꯤꯗ ꯑꯩꯈꯣꯏ 7:30 ꯑꯌꯨꯛꯀꯤ 7:30 ꯃꯌꯥꯝꯁꯦ ꯒꯦꯗꯔ ꯇꯧꯔꯅꯤ ꯄꯨꯜꯂꯀꯥꯟꯁꯤꯗ 8:30 ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯔꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯐꯝꯒꯗꯕ ꯃꯤꯁꯤꯡꯅ ꯑꯗꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯊꯝꯖꯟꯗꯕꯅꯤꯀꯣ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯨꯞꯁ ꯑꯣꯐ ꯍꯣꯇꯦꯜꯁꯀꯤ ꯃꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯥꯅ ꯐ꯭ꯂꯦꯛ ꯑꯣꯐ ꯇꯧꯔꯅꯤ ꯃꯥꯒꯤ ꯁ꯭ꯄꯤꯆ ꯃꯆꯥ ꯄꯤꯔꯒ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ 9:30 ꯑꯩꯈꯣꯏꯅ ꯔꯥꯏꯠ ꯍꯧꯖꯒꯗꯣꯏꯁꯦ 9:30 ꯔꯥꯏꯠ ꯍꯧꯔꯒ ꯁꯦꯟꯗ꯭ꯔꯥꯒꯤ ꯔꯤꯖꯣꯔꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯧꯔꯒ ꯑꯦꯋꯦꯌꯔꯅꯦꯁ ꯃꯆꯥ ꯈꯔ ꯄꯤꯔꯅꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯁꯨꯁꯥꯏड ꯄ꯭रिꯚꯦꯟꯁꯟꯒꯤ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯂꯟꯁ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯏꯚꯦꯟꯠ ꯃꯆꯥ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯏꯁꯤꯟꯖꯒꯗꯣꯏꯅꯤ ꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯗꯣꯅꯦꯁꯟꯅꯦꯕ ꯆꯦꯔꯤꯇꯤ ꯏꯚꯦꯟꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯔꯤꯇꯤ ꯏꯚꯦꯟꯅꯤꯅ ꯁꯤꯗ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅ ꯗꯣꯅꯦꯁꯟ ꯇꯧꯔꯝꯃꯀꯥꯟꯗ ꯐꯪꯉꯤꯕ ꯗꯣꯅꯦꯁꯟꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯨꯚꯦꯝꯕꯔ ꯐꯥꯎꯟꯗꯦꯁꯟꯁꯤ ꯁꯤꯗ ꯑꯃꯨꯛ ꯊꯥꯈꯤꯗꯣꯏꯅꯦꯕ ꯃꯨꯚꯦꯝꯕꯔ ꯐꯥꯎꯟꯗꯦꯁꯟꯁꯤꯅ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔꯒꯤ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯃꯅꯦꯕ ꯁꯤꯒꯤ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯗꯣ ꯌꯥꯝ ꯆꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯇꯧꯕꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯑꯉꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯑꯃꯗ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯒꯤ ꯋꯥꯅꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯌꯣꯜꯂꯤꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯀꯣꯂꯨꯁꯟ ꯑꯒꯦꯟꯁ ꯗ꯭ꯔꯒꯁ ꯑꯦꯟ ꯑꯜꯀꯣꯍꯣꯜ ꯀꯥꯔꯗꯥꯅ ꯆꯠꯊꯔꯛꯄ ꯅꯤꯁꯥ ꯐꯥꯒꯠꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯒꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯌꯨꯉꯥꯡ ꯑꯃꯗꯤ ꯕꯤꯌꯔ ꯕꯣꯇꯜ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯤꯃꯦꯟꯁ ꯑꯦꯐꯤꯌꯔ ꯀꯥꯔꯗꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯈꯦꯂꯝꯕꯝ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯁꯨꯝꯅ ꯆꯥꯔꯕ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯀꯗꯥ ꯍꯦꯗ ꯑꯣꯐꯤꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤ ꯆꯦꯛꯀꯣꯟꯒꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯌꯨꯉꯥꯡꯁꯤꯡ ꯑꯁꯤ ꯐꯥꯒꯠꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯒꯗꯕ ꯃꯌꯥꯝꯁꯦ ꯅꯤꯁꯥꯒꯤꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯁꯦ ꯉꯥꯎꯔꯦ ꯌꯨꯁꯤꯗ ꯒꯣꯔꯃꯦꯟꯅꯁꯨ ꯋꯥꯔꯜ ꯑꯣꯐ ꯗ꯭ꯔꯒꯅ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯌꯨꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯅ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯌꯨꯅ ꯀꯩ ꯆꯥꯎꯊꯣꯛꯇꯅ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯧꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯌꯨ ꯊꯛꯄ ꯃꯤꯅ ꯂꯦꯝꯃꯦ ꯌꯨ ꯊꯛꯄ ꯃꯤꯁꯤꯅ ꯑꯉꯥꯎꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁꯨ ꯃꯣꯏꯅꯗꯤ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯈꯔ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯅ ꯇꯧꯔꯤꯕ ꯁꯃꯥꯖꯗ ꯑꯉꯥꯡ ꯅꯨꯄꯤ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯗꯨ ꯇꯧꯖꯒꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣই ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯕꯁꯦ ꯆꯠꯊꯔꯛꯈꯤꯅꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ
ngasi ayuk pung mapal taba matamda torbung area tammi chingmi peace committee gi office ta lamnai mang bai faina chair logduna hokiba megi tang mangada KSO hanglep block ki maikai dagi thokiba press communique adiki matangda ukha loikhai gi chief Tenko mangna Manipur gi tam gi ichil inaw singna ibudau thangjing khoiramba lakpa matamda athingba laite haina miyamda sengdorakli ibudau thangjing khoiramba lakpada kanagumba ichil inaw singna mi leitaba pamlowda changduna maduda thariba pochai sing yanthatpa tawbiganu amadi mayai ka ba nisa chabidena ba loinana khana chaina ba tawbidena basu phongdorakli ngasi ahing Imphal East District ki khwaidgi maru oiba kongba power substation dagi masa khangdaba mioi kharana managing director gi ka yauna desktop laptop amadi maru oiba pochai kaya huran kre hairi printer ga kaino ga thang gi torame si thong si phakto ga leirame sona kandagi changak bajani sona kandagi mingsen thuga ga si phakto ga jari si phakto ga torame Jadi desktop ama sule mana si desktop ama sule mana itu sudah Ngosedagi state government employees singda tolop jang naina pi da bagi mayokta secretariat ke employees singna thabak le pagi khongjang sanction kre employees singi tolop jang naina pi da ba asena madam oiraga employees singna bank tagi laukiba loan tha khudingi tang amada thiga da ba adu matam chana thiba ngam da badagi penalty lakpa amadi employees singi imung manungna thengnari ba awaba asi yenglaga matam chana tolop pg fawba thabak le pagi khongjang asi sathaki kani hairi Manipur ki Chief Minister N Birena khas len amadi government ki lamda khopsinduna leiba sing takhaina bahai kiba aduki matung inna ngasisu Kamching district ki Sanmai Singpren mayada election drive ma sathakri drive aduda aina yada ba maunda lam khopsin ba amadi yum sadu sing takhai National Investigation Agency NIA na separatist leader ni hana charge toriba Salai Group of Companies ki hanagi chairman amadi managing director Narengbam Samarjitpu Investigation Agency natraga police na fage hairabadi numit humni gi mamangda Samarjit masada notice thagadabani haina court na order ama chokre District and Session Judge Imphal West na official oina thokiba order aduna haikibada Samarjit pu kanagumba investigation agency natraga police na mahaki mathakta hauzik lairiba case ka mari lainana wahang pahong tawge hairabadi Samarjit masada numit humni gi mamangda thagadabani haina order aduna palli Order asi handakta Samarjit masana court asida anticipatory bail tharaktuna mahaki appeal adu consider tobina ba hairapataki court asina hearing chathaduna order asi thokibani hairi Manipur ki Puari lining nat culture amadi maihorolga sagonariba thangjing jingbu kuki kanglup ki student organization ni hariba KSO na apana na maitei singda ayet apan athing bapirakpa asi yamna laibak thiba amani haina coordinating khurai na thadorko jerol amana hairi loinana thangjing jingbu Manipur lengak na maitei sing oiba heritage site una lok thopiu amadi jingi maru oiba mafam sing asibu reserve forest oina su lok thokpinaba coordinating khurai na phongdorakli Manipur ki maihauron Puari ga sagonari ba mafam asida khunda minari ba chingmi kanglup kharana toina ayet apan piba khubam sing asibu muthatna ba hotnarakpagi khongthang kaya mamangda laikre hauzik su leptana satharakli asigumba khubam sing asigi akoibada umang kokthokuna anoba khun kaya khunda sale amadi umang kokthokuna popi thafam oina seasonary aduna asigumba mafam sing asi ngak senduna thamnabagi damak historical monument eki makhada heritage site una lokthokpiu amadi khunda salakliba khun sing amadi mioi sing asi kadai dagino karamba matam dagi khunda khibino haibagi white paper ama lengak na pithokpiu haina phongdorakli loinana masigi matangda kuki inpi manipurna tomina license ba yaroi amadi KSO na maram oiraga Manipur da kanglup ki rang thok na ba sinbagi damak logi chairak pibiu haina coordinating khuraina thadorpa jerol asna hairi paugi marak thatna aten babre amamok lominasi
Break ki matung taram nokjari makhataba pau pizari. Tribal Students Apex Body ama oidiba All Tribal Students Union Manipur at sumna government ngarang tribal colony da anoba quarter sanaba mafam aduda leiriba mioi sing adu police na tan khaina ba hotna bada mioi mari asok apan nang hankiba police ki ka henba thawong adu All Tribal Students Union Manipur at sumna akan mamawong da condemn tawrakre at sumgi matung ina tribal colony da leiriba mioi singna government state government employees singi damakta multi-storied building sabagi plan asigi mayokta laikiba laite amadi plan asibu taramna OE adumakpu student body ama oidiba at sumna mamangai dagi hauna mari leinaba authorities singda construction ase haudringai da mafam aduda hana dagi quarter allot tawduna leidiba 100 chama marfut taret allotis singi atai atopa leifam hana sinbi naba haizaduna lakhibani hairi at sumna lising ani kungi December kun marida porompat ki STO na tharakpa eviction ki so cause notice aduki matangda mafum aduda lairiba mioi singna high court ta PIL ama file tawki loinina lising ani kun mathoi gi October gi tang kun mapal da thoklakiba court ki interim order amagi matung ina mafum aduda lairiba mioi singbu atopa mafum ama da lainaba government na PG fauba makhoibu eviction tawbidana ba khangan kiba laikhrabani hardi Haukiba nomaizing numiki nung tilpo bopta Lilong Police Station gi manung sanba Lilong law mga da thokiba yum amasung dukan may chakpagi thawdok aduda mapa macha may na chakpadagi rims da laikan aduna lairiba macha nupa bogi mayum Haji Jakaria Elias Abo ngarang laikhidraba matung soklaba mapa Muhammad Ram Abdullah ngasi laikhidre hairi thawdok aduda mal chang saurakna lak tara rom may na chakpadagi mangkre hairi Ngasi Kanglai Park Students Association KSN at Hadorpa Gerol amagi matung ina Class 1 dagi 8 fauba tamnaba lairiki syllabus amasung curriculum asi SCERT na siyambaga loinina bo sem da thagatuna Class 1 dagi 8 fauba tamnaba textbook prescribed tawbagi mathakta Class 9 amadi 10 gi syllabus amadi curriculum bo siyam masana semjaduna mahairoi singna tamnaba textbook prescribed tawri Adubu Little Flower School amadi atai private school kharana bo semna prescribe tawba larik sing asi tambagi mahutta prescribe tawdaba tongan ba makhalgi ahen ba larik ka haina hapchinduna mahairoi singda achoba potlom ama piri masigumba thawong asina laireba imungi mahairoi singi mama mapa kaya dadi achoba awaba kokthong thongat hanbiri Masigi mathakta bo semna prescribe tawdaba larik tamba haibasi bo sembu ikai ba pibani amadi subject expert singbu su ikai ba pibani haina phongdorakli Cherol sina makhata raduna larik prescribe tawba haibasi bo semgi mathawni adubu school singna mana tawning ba mawong da larik prescribe tawrabadi lamdam asi lo laitrabara apamba tawba yarabra haina su hanglakhi Loinana school na mapu pandabagi mawong da tawning ba tawrabasu lainga ki mari leinaba authority singna chap chaba thabak pai khatrabanina look asina kan ba thabak pai khatpa hauragani masida thorakpa afafatagi responsibility khudingmak Little Flower School amadi atai January ba private school sing masana amadi mari leinaba authority singna pujagadabani haina cherol asina makatari Ngarang Imphal West ki SP gi luching makhada New Kaithal Mandi Police amadi Patsoi Police Station ki team amana ngarang nungthil pung 3 minute kunthra rom taba matamda Kaithal Mandi Police checkpoint tagi yamlaba India da saba foreign liquor case chani kunthra mapalga kona na mioi ani fare hairi faraba mioi ani adudi Thokchom Surchandra Singh jahi kunthra manga apopa laikhidraba TS Domba Singh amadi Thokchom Sankar Singh jahi kunmathoi apopa Gobeshwar Singh kawi hairi Faraba mioi animak Thobal district manung chana leiba thodam leirak mamang dagini hari Aroi beda maru eba pau amuk hana pizari Yana Manjuri University Startup Incubation Center amang ngasi Manipuri Chief Minister N. Birena launch tawkre Amadi PWD ki makhada pakat pakrol listing humputaro janipan kunipan dasmik mga sinyo itabak sing kakatri PONYTV ki Manipuri pang miyeng tabiri basing buam ko na krumzari